Manipur ki houzik wariba situation asi review tawbada wathok lairoi dauba oiragadi internet mobile data service hangna batawgani haina Chief Minister N Biren phongdarakli wafam asi leibak sinba thungna pangthokliba Meri Mati Mera Desh campaign ki sarukamo oina New Delhi da chatkadaba Manipur ki team ama Chief Minister N Biren Singhna Amrit Kalas Yatra lamthabagi thoramda paumi singna hangba wahangi paukhum oina phongdorakibani Manipur lenga ki meeting makhada Chief Minister Secretariat mamang da pangthokiba lamthabagi thoramadada Minister Singh amadi lenga ki makok thongbo official kya susar kya ki New Delhi pangkiba Manipur ki team aduda Art and Culture Department, Youth Affairs and Sports Department and Nehru Yuva Kendra ki mihut sing yauki Thoramaduga mari lenana Chief Minister na mapangal kanba amatoiba India ki pandamda leibak sinba thongna pangthokpa Meri Mati Mera Desh campaign gi sarukamo oina New Delhi ki tamak lamthariba team asida punna miyoi taramanga yaudi Manipur ki team asina state asigi apunma district taratarukdagi laukhatpa leibak le housing New Delhi da puduna amatoiba India ma sagatpada saruk yagani haiki Loinana internet mobile data service hangna ba ansamna demand tawriba sig matangda paumi singna hangba wahangi paukhum piraduna Chief Minister na ansamda natana maikai kyadagi internet data service hangna ba demand tawri adubu state ki hauzik oriba situation asi hana review tawba mathau tari maduki matung inna hangna ba tawgani haina phongdorakhi One India haiba adugi wakhalon makhada अखोगी मणिपुर की डिस्ट्रिक्ट तराग तरुक्तगी नहानदगी अखोई लेबाक खोमजलगा मदुगी लेबाक मयामदो रिसीव तौबगी फंक्शन अमा अखोई ऑफिशियली पांगथोखरे मदुगी मतुंगदा ngasi अखोई मणिपुर की टीम अमा मी तरा मंगाना साबा टीम अमा इसल सिंह यावना टीम अमा अदुगुमा भारत की कैपिटल न्यू दिल्ली दा उसिके हारिबा लेबाक डिस्ट्रिक्ट तराग तरुक्तगी उसलगा एक भारत स्ट्रांग भारत अमा मदुगी दमक्ता मेरे माटी मेरा देश है बस की टीम मखादा अखोई की म्यूट कांगबू थाजबनी मसीदा चलीबा इसलिसा सिंह ऑफिशियल सिंह टेक्ता कायदना सोईंगामदना दिल्ली यौरेरगा अदुगुंबा अपुनबा भारत के सक्तम सागतपदा सरुक यारोनबा याफे मंगोल पिजरी अनसमदनते मयाम पुनमक्से हांगबिरो न लेरे अदो वाई ngasi यंगतंग आई सिचुएशन दोई रिव्यू तौगिगे अदुगा याम का हेनबा वाथो लांथो लावइदबा खोलोइदबा अदुगुंबगी सिचुएशन लेरगदी कोई याम थुना थुबदा हांगबा तौजगे